Hello everyone. Ngasigi oina thamjariba topic si anouba sahina lakpasidayda aikoina mamangi sahida kari kari nungaitaba amadi pandam thammaga phangidaba sing adu punamakto kari kari leibage haibasingdo aikoina paper amada list amanaina phajana ithokpiro. Point number 1, point number 2 ana tharaga. Point number 3 aingonda aikoida adi antaki sahisidayda sisima phangnaba natraga phangdaba yade haidana thammaga honakiba adubu aikoigi divine timing laktabana natraga matangna matamni yadabana aigi ifamda phangidaba singado mathang manaw naina phajana ibiraga makoida lairiba mase phangdaba matamda lairiba aingonda laiba emotion nangaido loinamak ningsingbiraga paper sidayda aigi asauba nungaitaba phangdabagi ninghannaba laiba khudimakto loinamak mathang manaw naina ibiro aduga black pen lairagana black pen na ibiro black pen laitragana blue pen na iragasu iriba potudayda loina crossing maina kakthatpiro aduga mangonda laiba emotion singdo ningsingbiro ningsingbiraga kaktatpiraga kadawni haiba matamda ngasagi ira aikoida nungaitaba laiba ngaido masigi paper sidayda loinamak yaukrabani haidana khanbiro dugi matungda tamiba paper se segaibiro emotional blockage cutter mase aigi ifamda hantaki sahi sidayda phanghaudabana maram oiraga aikoida lairiba nungaitaba kudimakto ngasi haiba numitagi aigi ifamdagi mangkrabani na sumaina khallaga loinamak segaibiroko aduduga mai thadokpikro aigi ifamdagi harauna nungaina matangna matamna sadadana aigi ifamda phangdaba khudimak ngasi haiba numitagi nakhoigi nungaitaba wari thodok ningsingbada sauningba poiba khudimakse aigi ifamdagi loinamak chatkro natraga chatkre haidana cheksanbiyo mainina adugi matungda isagi sidayda ming ibiro ngasi isagi ming telobat irani dugi matungda sigil ama yekse sigil se matau karam tauna aikoida kanaba phangibano hairagadi sigil sigi kano mayam ama laikre adubu miyoibagi
ꯕ꯭ꯔꯦꯟꯒꯤ ꯐꯪꯁꯟꯁꯤꯡꯁꯦ ꯄꯤꯛꯆꯔꯅ ꯍꯦꯟꯅ ꯑꯦꯕꯖꯣꯔꯞꯁꯟ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯂꯧꯁꯤꯟꯕ ꯅꯤꯡꯁꯤꯡꯕꯒꯤ ꯊꯕꯛꯁꯤꯡꯁꯦ ꯄꯤꯛꯆꯔ ꯀꯂꯔ ꯑꯗꯒꯤ ꯁꯥꯎꯟ ꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯡꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯇꯨꯡꯁꯤꯟꯕ ꯅꯤꯡꯁꯤꯡꯕ ꯉꯝꯍꯜꯂꯦ ꯑꯗꯨꯅ ꯁꯤꯖꯤꯜꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯌꯥꯏ ꯏꯁꯥ ꯏꯁꯥꯒꯤ ꯃꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯜꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯁꯦ ꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯒꯨꯗ ꯂꯛ ꯑꯦꯟ ꯋꯤꯁ ꯐꯨꯜꯐꯤꯜ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯅꯕ ꯁꯤꯖꯤꯜ ꯁꯨꯃꯥꯏꯅ ꯌꯦꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯐꯪꯅꯤꯡꯉꯤꯕ ꯃꯦꯟ ꯑꯣꯏꯕ ꯒꯣꯜꯁꯤꯡꯗꯣ ꯏꯕꯤꯔꯣ ꯒꯣꯜ ꯅꯝꯕꯔ 1 ꯒꯣꯜ ꯅꯝꯕꯔ 2 ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯖꯤꯜ ꯌꯦꯛꯑꯕ ꯆꯦꯁꯦ ꯑꯩꯒꯤ ꯏꯁꯥꯗ ꯃꯃꯥꯡꯂꯣꯝꯗ ꯑꯩꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯒ 3 times ꯐꯣꯜ ꯇꯧꯕꯤꯔꯣ ꯑꯃꯨꯛꯀꯁꯨ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯂꯣꯝꯗ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯎꯡꯕꯤꯔꯛꯑꯣ 3 times ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯁꯤꯅ ꯃꯈꯥꯗ ꯊꯪꯕꯤꯔꯅꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯤꯅ ꯃꯊꯛꯇ ꯊꯪꯕꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯏꯈꯤꯕ ꯑꯩꯒꯤ ꯋꯤꯁꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯐꯪꯗꯕ ꯌꯥꯗꯦ ꯈꯟꯕ ꯏꯈꯤꯕ ꯋꯤꯁꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯒ ꯑꯩꯒꯤ ꯃꯊꯛꯇꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯅꯔꯖꯤꯁꯤꯡ ꯄꯣꯖꯤꯇꯤꯞ ꯏꯅꯔꯖꯤꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯜ ꯑꯁꯦ ꯏꯅꯔꯖꯥꯏꯁ ꯇꯧꯕ ꯑꯗꯨꯒ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯤꯔꯛꯑꯣ ꯃꯦꯗꯤꯇꯦꯁꯟ ꯉꯥꯛꯇꯪ ꯇꯧꯕꯤꯔꯒ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯄꯤꯇꯦꯁꯟ ꯉꯁꯥꯏꯒꯤ ꯌꯦꯛꯈꯤꯕ ꯁꯤꯖꯤꯜꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯤꯁꯁꯤꯡꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯉꯦ ꯍꯥꯏꯗꯅ ꯏꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯉꯒ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯒꯤ ꯕ꯭ꯔꯦꯟꯗ ꯊꯥꯖꯤꯟꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯁꯦ ꯑꯩꯅ ꯊꯝꯖꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯆꯦꯁꯦ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯉꯁꯤꯒꯤ ꯇꯦꯔꯣꯠꯀꯤ ꯇꯣꯄꯤꯛ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯏꯟꯇꯦꯟꯁꯟ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ
ꯇꯦꯔꯣꯠ ꯅꯝꯕꯔ 1ꯁꯤꯅ ꯈ꯭ꯔꯤꯁꯇꯦꯜꯁꯦ ꯑꯣꯏꯍꯜꯂꯁꯦ, ꯇꯦꯔꯣꯠ ꯅꯝꯕꯔ 2ꯁꯤꯅ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯦ ꯑꯣꯏꯔꯁꯦ. ꯁꯤꯗꯩꯗ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ, ꯑꯗꯨꯗꯨꯒ ꯏꯁꯥꯒꯤ ꯏꯟꯇ꯭ꯌꯨꯁꯟꯅ ꯄꯥꯝꯖꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ. ꯉꯥꯛꯇꯪ ꯄꯣꯁ ꯇꯧꯔꯒ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯌꯦꯡꯕꯤꯔꯣ. ꯏꯁꯥꯒꯤ ꯏꯟꯇ꯭ꯌꯨꯁꯟꯗ ꯐꯥꯎꯔꯛꯄ ꯁꯤꯁꯤꯔꯥ ꯄꯥꯏꯔꯥꯏꯠꯂꯥ ꯅꯠꯇ꯭ꯔꯒ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯤꯔꯥ ꯍꯥꯏꯕꯗꯨꯃ ꯊꯝꯕꯤꯔꯣ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯚ꯭ꯌꯨ ꯇꯧꯔꯒꯦ. ꯇꯦꯔꯣꯠ ꯅꯝꯕꯔ 1, ꯄꯥꯏꯔꯦꯠ ꯈꯟꯕꯤꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯐꯩ. ꯁꯣꯝꯕꯨ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯝꯒꯤ ꯊꯧꯅꯥ ꯄꯤꯕꯤꯕ, ꯁꯣꯝꯕꯨ ꯃꯃꯥꯡ ꯆꯠꯈꯠꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯕꯤꯕ ꯑꯣꯏ. ꯅꯝꯕꯔ 2, ꯇꯦꯔꯣꯠ ꯅꯝꯕꯔ 2ꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦ. ꯇꯦꯔꯣꯠ ꯅꯝꯕꯔ 2ꯒꯤꯗ ꯂꯩꯔꯤꯕꯁꯤꯅ ꯃꯃꯥꯡꯗꯗꯤ ꯆꯪꯁꯟꯅꯤꯡꯉꯦ, ꯌꯥꯝꯅ ꯑꯦꯛꯁꯟ ꯇꯦꯀꯔꯁꯨ ꯑꯣꯏ, ꯑꯗꯨꯕꯨ ꯁꯤ ꯔꯤꯚꯔꯁꯤꯕꯜ ꯂꯥꯛꯑꯦꯀꯣ. ꯐꯦꯃꯤꯂꯤꯒꯤꯁꯦ ꯍꯦꯄꯤꯅꯦꯁꯁꯤ ꯔꯤꯚꯔꯁꯤꯕꯜ ꯂꯥꯛꯑꯦ. ꯑꯗꯨꯅ ꯈꯔ ꯀꯔꯤ ꯍꯥꯏꯅꯤ, ꯑꯦꯛꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯤꯇꯪ ꯌꯦꯡꯁꯟꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯊꯣꯛꯑꯦ. ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅ.